Haukiba November gi tang 13da Thoubal district gi manung chana leiba Lilong Chingkham na thokiba thodok adu community singi irang amata natte Lilong Chingkham da khundariba Meitai Pangal amadi Kabui Ichilinau singi anigi marakta irang adu thokiba sunatte khundaminariba furup ki marakta mahausadagi laiminarakpa nungsinabagi achetpa mari ngasisu adum leiri loinana hariba irang thokliba mafam aduda tongan ba CSO singi mahut sing Changsinduna waris hanaduna apaba solution purakna bohonaduna lairingai talakta ikhang khangoduna Mitei Pangal amadi Kabui Ichilinau singi marakta hana sunaba funa chainaba amadi Prajana yamna hantaba thakta yengle haibagi mawongda tonga kaya sandorakpa asi yamna laibak thibani haina MMO President SK Wajid Sahana ngasi Imphal-gi Minuthong Hafiz Hatada laiba Manipur Muslim Welfare Organization MMWO gi headquarters ta pangthokpa paugi mifam amada fongdokre Community anigi marakta laikhiba nungsinabagi mari adudi ngasisu adumak lengdana lairi haukiba November gi tang 16 da Kanglipa Kanba Loop KKL Koba Loop amana mediagi khuthangda chahi kayadagi khunda laita duna lairaklaba ningthau palingai haktaktagi iramdamgi puwariga sagonana lairaklaba furupu yellow minate haina lana pakthokliba asi lebak macha tadaba aikhogi maramda puwar iramdamgi puwaribu Khungaung na bani haina logdaba ngamde KKL na nakal amakhaki pau lawraga amadi taraga mathong maram khangduna press statement thoklakpa sida palliba yelhau minate haribasi karino yelhau mi oriba asi kanano haibasi khangnaba ningthau palingai dagi leraklaba puwari adu fajana hananai nabikho KKL na kariguma matamda hek kanglup naiba tabada sentiment sokpa leminariba kanglup group sing gimaraktas Singchep thaba manba amadi hatna sunana basinba wahi wata fongdorakpa laibasi KKL gi karamba pandamno haina mahakna hangke KKL na mingkup kangdana ngahek laitana numit tarani ki thabagi matung da hek sumaidana law pangangalpa pamangda su masitanatana akoigi jama masjid ki matangda su lana pau singdorakpa amasung Khabarda media sinda habakpaki thong kya ama laikhrabani masumbat mathong huktaba organization mat ethics khangdaba amasung organization tu yauba KKL da yauba adumlaba meeting aduna chanabi amasung constitution piba rules and regulation ya chingdo regulate to bangamdabagi thong ase ko to pilapio